Impact TV na paring na sandok chaba Khaminasi Manipur hariba thorom asibu miyeng tabiriba khwai punamapu ahanba magtada ranina melbam na taram na okchabaloy na khurumjari mipan tangdana hingnabai pambaida iramdam Manipur asida leiriba naha oiriba kaya amana masana masabu thabak pijaduna amadi tungan ba thabak thorom kaya ama paikhalakli ngasi Khaminasi Manipur hariba thorom asida koina puduna lakchariba misagasidi nupi ama oina mai pakna pigri farming tawribi pipi kaithelakpamni mahakna sinfam asida matau karamna changlakhibano amadi tungan ba wafam kaya amagaloinana mayanga punna Khaminasi ahanba maktada pipi bu taramna okchari aina su mayam bu khurumjari pipi akogi pipi gi pigri farming tawribasi mayamna su adum khangnaramani na khanjai ko aduga pipi si kanano haibu su khanglamlamani adubu akoi ngasi thorom asibu yengbiriba viewers singda pipi gi ming lepham amadi baba ima gi ming ko aduga apart from koi gi pigri farming jida natana atopa kai gi hotnari ge haibudo mayam tang thambiram ai gi ming pipi kai chelakpam ai sawolon bijo binda gi ni ai baba gi ni leitre kai pe buda aduga ima gi ni kai chelakpam ongbi gita ai hojik ai gi main oina sanction badi pigri sector sigdan pigri sector se tawba industry ma lakpa yana bagi maramda ai kan hotna jabani extra oina haiba taragadi handak nauna hojik irang sina maram oiraga ngang sin skun ka ba khotpa leptana laiba se sida khun ani gi angang haiba tare aina farm toriba jaga si khun ani gi angang sin se angang inkhalakpa class 9 10 di manung da leiba angang sin se doi kauthoga ma sagi sajen oina ba haina ai gi imana bi amagi namana course oraga karati akoi punna ayuk nungtin ani paraga tambi madu mangare akoi myam punna hakjang su phamina ba moina school chattana laingai matamdo ada kitang mana masa sin phagat hobada mateng pangba yardi hana haida haidi class mate am tawri ba ko adu pipi akoi gi sinpham se ko pigri farming se amato karamna tawge na khalakhibano adu masi karamba chahi dagi startup tawgibano haibido adu mayam tang thambiram aina arrange to ko howna phone 2016 dagi fajana ran tawga howre haina fajana khara moment tan hawko 17 anaida oire hauji bokta aina sanction jariba singase ai sengna profit lomda kya kana jengde pigri sector se kari tawba yai kari lei kari sendok senhin gi daka oige habdo madu gi potun ayam thibo oina tawraga lei adu mas pigri sector se kya yamna paisa tange yabagi habo singdo aduna akoi gi Manipur gi economy se fothari ba pot asidai sida kitang mating pangna hona da pigri gi site kyam yagadagi haina yengjabani adugo aduki mati yabagi mami su ore haiba singase akoi pigri farmer singasu kha thawai yauna hotna minara taragadi hena magi family magi Manipur gi economy se aduki mating pangmang ngongani habse ayage thajaba ore ado pipi kogi sanga loiba haiba simaktabu ko amangai de hona kogi nupa singna masigi sinfam se honarami ko adugo hojiti nupi singsu adumak tawri adu pipina maram oga haidi khudam oina ko oraga ngasi mai pakna pigri farming se tawri ado pipi akogi pigri farming tawri ba mafam se seisida akogi miyoi kaya mukti haidi leige aduga hojik se pipi gi makhada hai tare ko staff kaya mukna kogi kanoje pigri farming se senari bano habdo adu khangjani adudi hojik pulapna isa kontra mukti leyebko adu moigi salary si kamaina sage habdo adu haibitang khangjani pipi salary se makhal ahum thokna thamme mantek ama aduga kogi regular staff ama permanent staff ama haina adugi matungina toloki chang sudum khenai khoina pipi na ngasai panbada haina dazhaubada award ama phangbagi na haibibado masi award si karamba chahida phangbano adu kanana kai gidamak pipi da pirakhibano haibdo madu khangjani masi sahi dudi aisi kaukthokre 2020 over 21 oibra ani sigma kadi oidan agri minister na pibani matamduda lokoi sir lokoi oiri ai gi khangmo matamduda akoi all Manipur gi oina district level ama aduga state level gi ama matumai tawgana
best farmer award is level กี่วันเนี่ยปีละกี่วัน ให้ดี best ให้ดี piggery farming ให้บันตาเลยก็มาดูกินมาแต่ปีละกี่วันเนี่ยบังก็เอาดูngasagi award พังแล้วมาตุ้งดะ ngasagi ยุ่มสิ่งนะให้ดีไกโรเลกายสิ่งนะadagi imane bi maruk mapang sing na kai wahi kai ka thambirak pado madu sai petang khangjani ยามนุ่งไอ cover สู้มายามอิมาลีมายามไอคือไรตัวดูสาวมายามอะไรดูไปดูอะไรกันข้างหน้ามายามจริงๆนะไอวอทส์แอปแต่โฟโต้สิ่งตัวเลยมวยหันทันจันดีเลยอะไรกี่อดูตามาตั้งแต่สู้ว่าขันจะเอาพวกเสบมาตั้งมั่นดาหันธนาขลังมาโอ้ยบเซงสิดีเป็นไอเนี่ยคิดตั้งแต่ที่บางงานพอนบางงานมาบ้านเลยโก้กันนะขลุกันยามนะมีตัวมายามจับพวกเสบโอ้ยให้ไปดีมายามนะงังเนกีบะว่าให้มายามดูให้ดีงาสีดีไม่ปากเลยนะก็ขันกีบเนี่ยบะยามนุ่งไอตามาดูก็อันดูก็ปีคุยพามอามาตัวบดาทิ้งนะบะเอาว่าบะสิสวยดันเลยรังกันนี่นะขันเลยก็มาตำกี่เลยด้านเลยจัดกายามาสู้เลยแต่บันนั้นเตะเลยก็ดุมก็อันดูมาสิกุมบัลลักมาตำดาให้ไปดีทับทอมสิงตัวบสิ่งดอกให้ดี management สิก็ไม่นั่นตัวเกี่ยให้ไปดอกอันดูใส่ไปตั้งทำบิรมมาสิอ่างก็กี่จัดไปนะคนนั้นตัวแล้วก็คงก็เลยพี่ผมด้วยงงดูคุดมสิแม่มาทุกข์เลยมาสิก็กี่มณิปุรสเตจิเกี่ยวเนี่ยการนั้นว่าเรลเวย์ลำบีสิเชื่อมกับเสมาอย่างที่ดำมักตัดที่อัมพาวไอ้กี่ดำมักตัดที่ไอ้เด็กสาวว่าคุดมชีบ้างโอ้เห็นเกี่ยวก็กี่สิลำบีเสียชีเดมันลำบีเชื่อมจะลักไปสิงตากี่สิงลักไปเสไอ้ยี่พามลมทางบัสรุปีปริญญาพลับทิ้งเกลียบไอ้ที่มาอีลำบีจะตัดจะทุกเส้นเชื่อมบัดยานับคนนั้นจะสิงดาอีสิงท้ากันนี่นะพามตัวก็ยี่โอ้เลยสิงยันตังเงี้ยยี่มาคนจามบัดเชียงบัดยี่มวยพิทักษ์บัดต่อก็มาตันเดสิงสิงเจียมปราบปุ๊บตัดนะไอ้มามังดาอกจำรีอย่างครีมพิจังร้อยน้ำเขากำเนิดก็สีเดียวแบบนี้มีไม่มีสิ่งพังเดินไล่ไปพังแต่แบบโควิดมันนุ่งช่วยแบบอันนั้นสะทกสะสินดาไฟที่ฮันไปให้โตวันนี้นะสิ่งท้าเวลาอันเป็นสิ่งที่สุดหลักที่จะไว้แต่เลยไอ้ชอบนักกันเลยสิ่งต้องการแบบนี้นะอันนั้นตัวนั้นมารีจำทุ่งเดินเลยฉันดิไอ้ดิโน่นนี่เดี๋ยวนี้เขาจะปวดสิไอ้เดี๋ยวเตะเลยนะโอ้ยบ้าตาก็ดีกันมั้งกันหัวก็ได้บ่ขณะมาเรียนข่าวข้างมันมีหนองนี่อะดูอีพี่บ้านเดินจะหนองนี่เดี๋ยวยังโอ้สินโดตรงนี้ฮารุบะไอ้คนเดอะดูฮัลลักตัวก็สูมาทั้งไอ้ใบมันสกายตัวยากระตะเกียนต่อกันอามาเขาก็ลักคนนี้อามาเขาก็ลักพวกเสียชีวิตปังสิจะสิเดียคุยกินมาแต่มาแต่คุยมามังใส่กุมบัดระให้เป็นใส่ดูจังจับซาบดินึงจังเรดูบ่ swine flu กันนะดิลากขี้ก็อะดูมาแต่ดาคุยปีกี่ลอยดิบ่คุยปิกซิงเจอกซิงเจกำไมตัวกี่ให้ไปดูอะให้ไปตั้งปันเดียมาดูเลยหน้ามาแต่สิเดียก็ในสิไอ้ในสิภาพปูบนี่นะก็สิมาแต่สิงาพุ่งนะบางทีกันโทรสิดีก็ไอ้เนี่ยอะดูงามใจแบบ biosecurity ไอ้ที่เคยนูให้มาแต่season changeต่อก็ต่อผมมาตั้งใจสารบัดอินทรักว่าได้สารกว่านุ่งจูบว่าเขาบอกว่าสิมาตั้งที่ดังมีจังหันดาบมาสินจากสินโลกสินแค่หันดาบก็ปัสมัยนักสารนาก็โอโกนี่โกยบรังที่ดาหลังตั้งใจทบพี่ว่าชุนใจทบพี่ว่ารังเอ้ยไฮโดพี่ว่าเขาถ่ายเติร์คุดิ้งกี่สิหายสมัย season change ต่อคุดิ้งกี่คุยภาษาจีนอ้อยไม่ทัดอกว่าจะมีหายบ้างไหมต่อกันเด้อที่กี่คอนโทรลสิดีไล่เลยให้ดีมั้ย health care เสพจันเราดีไว้ตาเลยก่อนมีจังกันแต่ว่าไอ้มากี่พิจารณาแบบจินจักเสียอิมุนการขัดหน้าอิมุนโชว์ละกันหน้าบางตอนนี้บุจิดิเสียอันนั้นโอ้ยสิดีคนพิจารณาแต่จันพิจารณาแบบนี้นะสาวที่ปังคันบ่มาหิมาได้เด็กกี่ขนมไม่อันโดนมาบุกสาวพวกก็ต้องงานแต่พิจารณามาซาดินสาวบ่มันนุ่งอีโหโหมันต้องโอยกันเลยบ่อันนั้นมาฟังกันยาวเดี๋ยวมาซ้ำตัวโอ้ยแบบอาจจะอันนั้นยามนั้นทุกกลุ่มโปรเซสพวกภาษีดีมุนกันเลยดีกันเขาตรงกันเนี่ยแบบไอ้สมัยเช่นตัวพวกที่มุนกันแล้วแบบไม่ไบโอซิคุยตัวบีแบบที่กันนั้นไล่แบบอันนั้นไอ้คนแต่ก็ไอ้ตัวสิลำเจสิเดสิลำบีชิงจันดีบุได้กี่เจลำบีเชื่อมพอดีอีสิ่งเดียวว่าแบบสิเชื่อมดีปราบมายุกนั่นเลยเขาที่สุดเจลำบีเชื่อมเลยดีกระมันใจเดียวเลยดูนุ่งฟังจีบันเขาดีกว่าโอ้คนเสียงนะไปสิ่งพิทักษ์นะไปสิ่งไล่ได้กันเนี่ยไปสิ่งไหนสิ่ง
ꯁꯤ ꯐꯤꯕꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯆꯤꯟꯖꯥꯛ ꯊꯥꯛꯄ ꯁꯄ꯭ꯂꯤꯃꯦꯟ ꯃꯥꯏ ꯁꯨꯅꯦꯕ ꯃꯆꯤꯟꯖꯥꯛ ꯊꯥꯛꯑꯒ ꯃꯥꯏ ꯑꯣꯛꯇꯣ ꯃꯁꯥ ꯐꯍꯟꯕꯗ ꯄꯥꯝꯃꯨꯅꯩꯅꯦꯕ ꯁꯦꯟ ꯃꯥꯡꯉꯅꯦꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯂꯣꯏꯅꯤꯡꯕ ꯍꯦꯟꯃꯟꯕꯒꯤꯅꯦ ꯍꯥꯏꯗꯨꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯏꯁꯤꯡ ꯂꯩꯔꯒꯅꯦꯕ ꯃꯀꯣꯟ ꯁꯦꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯋꯥꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯋꯥꯔꯦ ꯏꯁꯤꯡꯒꯤ ꯃꯔꯝꯁꯦ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯩꯈꯣꯏ ꯇ꯭ꯌꯨꯕꯋꯦꯜ ꯍꯨꯠꯂꯦ ꯐꯨꯠ 200ꯒꯤ ꯆꯥꯡ ꯍꯨꯠꯊꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯐꯪꯗꯦ ꯃꯗꯨꯕꯨꯛꯇ ꯀꯥꯟꯅꯕꯁꯤ ꯂꯩꯇ꯭ꯔꯦꯕꯀꯣ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯨ ꯄꯤꯄꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯚꯦꯛꯁꯤꯟꯒꯨꯝꯕ ꯀꯥꯞꯄꯒꯤ ꯁꯨꯝꯕꯗꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯚꯦꯛꯁꯤꯟ ꯀꯥꯞꯄꯦ ꯀꯥꯞꯄꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯟ ꯚꯦꯛꯁꯤꯟ ꯍꯥꯏꯅ ꯃꯇꯝ ꯃꯇꯝꯒꯤ ꯇꯤꯈꯥ ꯊꯥꯗꯣꯛꯄ ꯃꯇꯝ ꯃꯇꯝꯒꯤ ꯇꯤꯟ ꯍꯤꯗꯥꯛ ꯊꯥꯗꯣꯛꯄ ꯃꯥꯒꯤ ꯆꯥꯎꯕ ꯑꯗꯩ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯑꯌꯥꯝꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯤꯖꯤꯟꯅꯩꯁꯤꯡꯁꯦ ꯚꯤꯇꯥꯃꯤꯟ ꯐꯤꯠ ꯁꯄ꯭ꯂꯤꯃꯦꯟ ꯑꯗꯨꯒꯨꯝꯕꯅ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯔꯦ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯀꯩꯀꯥꯁꯤꯡꯁꯤꯗꯤ ꯀꯌꯥ ꯀꯟꯅ ꯊꯥꯕ ꯇꯥꯟꯖꯥ ꯁꯨꯐꯪ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯝ ꯆꯥꯡ ナꯏꯅ ꯁꯨꯝ ꯃꯥꯒꯤ ꯐꯤꯠ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯁꯨꯅ ꯄꯤꯖ ꯂꯩꯔꯕꯅꯤꯅꯅꯦ ꯅꯥꯔꯛꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯅꯦꯝꯃꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯋꯥꯍꯧꯁꯦ ꯑꯗꯨꯝ ꯑꯩ ꯍꯟꯖꯟꯅ ꯍꯥꯏꯁꯦ ꯏꯁꯤꯡꯒꯤ ꯃꯔꯝ ꯑꯃ ꯁꯨꯡꯂꯩ ꯂꯩꯇꯕꯁꯦ ꯁꯤꯒꯤꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯁꯤ ꯃꯉꯥꯏꯔꯦ ꯑꯇꯣꯞꯄꯗꯤ ꯀꯌꯥ ꯊꯤꯗꯣꯛꯇ꯭ꯔꯦꯕꯀꯣ ꯑꯇꯣꯞꯄꯗꯤ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨ ꯅꯥꯈꯤꯕ ꯃꯇꯝꯗꯁꯨ ꯄꯤꯄꯤꯒꯤ ꯐꯥꯔꯝꯁꯤꯗꯒꯤ ꯁꯤꯕ ꯅꯥꯕꯁꯤ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤꯀꯣ ꯑꯗꯣ ꯄꯤꯄꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅꯀꯣ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥ ꯑꯣꯏꯔ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃꯗ ꯑꯩꯈꯣꯏ ꯄꯤꯔꯤꯀꯣ ꯃꯁꯤ ꯄꯤꯕꯁꯤꯗ ꯀꯗꯥꯏꯕꯨꯛ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯤꯅ ꯃꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁ꯭ꯀꯤꯝꯁꯤꯒꯤ ꯄꯩꯁꯥꯁꯤ ꯃꯥꯒꯤ ꯇꯥꯟꯅꯕꯒꯤ ꯃꯇꯝ ꯄꯤꯔꯛꯏꯕ ꯄꯩꯁꯥ ꯁꯤꯁꯤꯅ ꯑꯩꯅ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯇꯧꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯤ ꯑꯝꯇ ꯅꯤꯡ ꯊꯨꯡꯕ ꯅꯠꯇꯦꯕ ꯑꯗꯨꯗꯨꯅ ꯄꯩꯁꯥꯁꯨ ꯄꯤꯛꯄ ꯃꯇꯝꯁꯨ ꯃꯥꯡꯕ ꯁꯤꯗ ꯁꯨꯝ ꯇꯧꯔ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯐꯤꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯋꯥꯠꯍꯟꯗꯅꯕ ꯃꯥꯒꯤ ꯀꯩꯅꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯍꯣꯠꯅꯕꯗ ꯊꯥꯗꯔꯛꯄ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯁ꯭ꯀꯤꯝ ꯇꯥꯟꯅꯕꯗ ꯃꯥꯡꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟ ꯂꯥꯛꯄ ꯄꯩꯁꯥꯅꯦ ꯍꯦꯜꯂꯛꯑꯦꯕ ꯑꯗꯨ ꯍꯦꯜꯂꯛꯄꯅꯤꯅ ꯑꯩꯅ ꯑꯗꯣꯝ ꯅꯥꯀꯜꯂꯣꯝꯗ ꯀꯌꯥ ꯀꯟꯅ ꯋꯥꯈꯜ ꯆꯪꯗ꯭ꯔꯦ ꯑꯗꯒꯤ ꯍꯦꯛ ꯄꯤꯛ ꯕꯤꯖꯤꯅꯦꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯍꯦꯛ ꯇꯧꯋꯦ ꯁꯤꯗꯁꯨ ꯂꯥꯛꯄ ꯁꯤꯡꯁꯦ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯅꯠꯇ꯭ꯔꯒ ꯇꯝꯕ ꯂꯣꯏꯔꯒ ꯀꯩ ꯇꯧꯒꯗꯒꯦ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯉꯥꯏ ꯂꯩꯕ ꯃꯇꯝꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯇ ꯅꯨꯄꯤ ꯑꯃꯇ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯍꯦꯛ ꯃꯣꯏꯁꯤꯡꯗꯨꯗꯁꯨ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯐꯥꯔꯝ ꯇꯧꯒꯦꯗꯤ ꯂꯣꯟ ꯑꯃ ꯍꯥꯟꯅ ꯊꯥꯒꯗꯕꯅꯤꯅꯦ ꯍꯥꯏꯕꯒꯤ ꯀꯟꯁꯦꯞꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯥꯏꯟꯁꯦ ꯗꯥꯏꯚꯔꯠ ꯇꯧꯕꯤꯌꯦꯕ ꯑꯗꯨꯗꯤ ꯑꯁ ꯑꯩꯅ ꯄꯩꯁꯥ ꯄꯨꯊꯣꯛ ꯀꯩꯗꯧ ꯇꯧꯗꯣꯏꯅꯣ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯦ ꯂꯣꯟꯗꯣ ꯍꯥꯟꯅ ꯇꯥꯟꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃ ꯆꯪꯉꯦꯅ ꯁꯤꯁꯦ ꯆꯍꯤ ꯑꯩ ꯊꯕꯛ ꯁꯨꯛꯇꯧ ꯇꯧꯗ꯭ꯔꯤꯕ ꯑꯩꯁꯤ ꯀꯃꯥꯏꯅ ꯕꯦꯡꯛꯅ ꯀꯥꯏꯗ ꯄꯩꯁꯥ ꯁꯤꯡꯉꯦꯅ ꯂꯣꯟ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯁꯤ ꯈꯜꯍꯟꯗꯕꯤꯗ ꯑꯩꯒꯤ ꯊꯕꯛ ꯁꯦꯝꯖꯒꯗꯕ ꯃꯇꯝꯗꯣ ꯑꯍꯟꯁꯤꯡꯁꯤꯅ ꯂꯣꯟ ꯇꯥꯟꯅꯕꯁꯨ ꯑꯣꯏꯅ ꯊꯥꯗꯣꯛꯑꯒ ꯃꯇꯝ ꯃꯥꯡꯍꯟꯕꯤꯌꯦꯕ ꯍꯧꯖꯤꯛꯅ ꯇꯧꯔꯤꯁꯤꯅ ꯑꯔꯩꯕ ꯈꯔꯗꯨꯅ ꯍꯧꯔꯣ ꯑꯈꯪ ꯈꯪꯗ ꯇꯥꯟꯅꯔꯁꯤ ꯅꯪꯉꯣꯟꯗ ꯄꯩꯁా ꯊꯣꯛꯑ ꯃꯇꯝꯗ ꯃꯤꯉꯣꯟꯗ ꯄꯩꯁా ꯄꯨꯔꯒ ꯁꯤꯡꯉꯝꯗꯧ ꯃꯇꯝꯗ ꯅꯪ ꯂꯣꯟ ꯇꯥꯟꯅꯧ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯊꯕꯛ ꯋꯥꯅꯣꯝꯃꯒ ꯆꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯑꯃꯨꯛ ꯐꯥꯎꯗ꯭ꯔꯦ ꯄꯩꯁꯥ ꯃꯥꯅ ꯋꯥꯅ ꯇꯥꯜꯂꯛꯏꯕ ꯄꯩꯁꯥꯁꯦ ꯑꯁꯤꯁꯤꯅ ꯄꯩꯁꯥꯗꯣ ꯌꯥꯝꯃꯀꯥꯟ ꯊꯕꯛ ꯋꯥꯅꯣꯝꯃꯒ ꯁꯦꯟ ꯄꯤꯔ ꯆꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯆꯦ ꯑꯩ ꯁꯤꯒꯤ ꯊꯕꯛꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯟ ꯄꯥꯏꯖꯔꯒꯦ ꯍꯥꯏꯗꯤ ꯋꯥꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥꯗꯨꯅ ꯍꯦꯟꯅ ꯚꯦꯂꯨ ꯑꯣꯏꯔꯛꯄꯗꯣꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯂꯣꯟ ꯑꯃ ꯇꯥꯟꯅꯕꯗ ꯃꯇꯝ ꯃꯥꯡꯒꯗꯕ ꯄꯣꯠꯇꯣ ꯃꯥꯅ ꯑꯣꯛꯇ ꯇꯥꯔꯒꯦꯠ ꯇꯧꯕ ꯇꯝꯕꯤꯔꯦꯕ ꯑꯩꯅ ꯑꯩꯈꯣꯏ ꯑꯣꯛ ꯁꯦꯔꯤꯁꯤ ꯇꯧꯔꯤꯁꯦ ꯗꯦꯂꯤꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯑꯃ ꯃꯟꯂꯤꯒꯤ ꯇꯥꯟꯕ ꯑꯃ 1 ꯏꯌꯔꯒꯤ ꯇꯥꯟꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯅ ꯀꯦꯇꯥꯒꯣꯔꯤꯁꯦ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯒ ꯃꯣꯏꯗ ꯇꯥꯛꯑꯕꯅꯤꯅ ꯃꯤ ꯀꯃꯥꯏ ꯇꯥꯅꯤꯡꯒꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯣꯛꯄ ꯄꯥꯝꯃꯒꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯣ ꯗꯦꯂꯤꯒꯤ ꯊꯣꯛꯄ ꯄꯥꯝꯃꯒꯅ ꯁꯤ ꯄꯣꯠꯁꯦ ꯇꯧꯔꯣ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯑꯕꯅꯤꯅ ꯁꯦꯀꯦꯟꯗ ꯃꯤꯅꯤꯠꯇ ꯄꯥꯝꯃꯒꯅ ꯃꯤꯠ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯣ ꯍꯥꯏꯅ ꯃꯤꯠ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯒꯤ ꯃꯔꯝꯗꯨꯁꯨ ꯇꯥꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯟꯂꯤꯒꯤ ꯊꯣꯛꯀꯦ ꯍꯥꯏꯔꯒꯅ ꯃꯤꯠꯁꯦ ꯃꯟꯂꯤꯒꯤ ꯑꯣꯏꯅ ꯃꯥꯅ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯌꯣꯜꯍꯟꯕ ꯃꯆꯥꯁꯨ ꯑꯃꯃꯝꯇꯪ ꯑꯣꯏꯔꯁꯨ ꯅꯪ ꯀꯌꯥꯝ ꯇꯣꯂꯣꯞ ꯆꯥꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯩꯅ ꯍꯦꯛ ꯍꯪꯕ ꯑꯃ ꯂꯩ ꯑꯗꯣ ꯅꯪꯒꯤ ꯂꯧ ꯍꯤꯡꯒꯣꯜꯗꯤ ꯀꯌꯥꯝ ꯆꯥꯎꯏꯅ ꯑꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ
lipa lising yang kai jani kun jaba tari nang yari kun sa han birage ok amom lay kala loy khalon wan ok tha ko ding om lay ba tha tok su bada di magi ok se aha mo lay ba ok to ata ni pan tha eng khala se ba ni pan na ma ko di paisa do phang ba ho do ne ba al macha do nang hek aha mo lay ok ama ka ko ok macha am lay ro mai sum rotation chat la sum thao anh tao ga angang thing do lai skin gi mateng yaudana admak yam laina koi paisa khara isa gi leijaraga di or hingol leijaraga di yam laina farming tawbasina paisa sentok lambi dum yam laina tan ba yani na tapi bane ba ko ado pipi nga sai pipi na hoji pan be bada koi meat ki process se koi pipi gi farms di tawbi bra meat ki process tawe ai pickles, bacon, ada smoked pork, semain tahu na makan saibunga, pork di pickles, semain tahu ka sai, makan yang tahu itu, hendak se, aina AI sih kan, ani sih function apa macam dah, kita ngai ngonda kudung cada bukan leba, aduna, magi semua food technology, ai isya semua, ai share di makara tamne, adu food technology amu su tahu re, adu ka iban ta thok ta sin tahu na tahu bune ba. अदुगा प्रोडक्शन सिंगिना सेल्समैन अमु थमगा अदुना दुकान अमु थाबने बा मदुगी पोतुना आगी सगोल मन युम से से दुकान ओरगा तौबने ओके मतम खरदी लेप्सी हैना मदुगी पोतो मा अदो पिपी अखोगी ngसागी था पैसा जे हम लाइन तान बगी ngसागी था अमदा तान बा और था तरुक त तान बा ना माय हाइबी को पिपी की दी कमाइना अखोगी पैसा की प्रॉफिट से था क्या मुक्त लाख बंगम गे हाइबदो था अमदा लाख ब्रा था अनि त लाख ब्रा हाइबदो अदु साइ पे दंग खंगजन से समाइन तौरे आइगी ना अमु तौरसिना आइना पुथोपा हियर ऑयल ओखाउ आइना बसे आसिसु आइना मनमगा हापगा तौरगा मान सेमगा म पुथोए सिना CSIR साइंटिस्ट सीनियर साइंटिस्ट सर बीर कुमार मंगोंदगी माना टेक्नोलॉजी पिबिरगा को आइना सर ओ सिदा लाई सिंसे मंगोंदगी मांखनबा सिगी ओ खाइबा पोसदगी लोइनमक्ता मांगदनबा पोसै सि ताकबिउसिनि अदय माना अदय तारि हियर आइस माने ओथाओ हाइबुदि थाइना लै तारे सिसे बास ओइना पुथोक याबा सिसिना अखोइदा काना हनबा याबो मौम त सेमदोकिदा ताकबियोन माना अदुम लोशन लिप बाम करिका अदुम मयाम सायाबा मयाम हु ताए होय हाइदि ओक्तगी को सिसि साया ना अदुबो मेन ओइना आइना अमका केना तौबसे ओक्थाउसे सम तैनबसे मसी एम पुथोए मसी से मसम केनबा आदगी समलन बा कैका तुम लौब दुम लाकने ओके सी पोसे म पुथोए मिट प्रोसेस तौब खोपसे दुम पिकल से का सार थमसे सिदि सेकेंड ने बा अयुक नुदिन मथों मम खंगदे पाम बदि ऑर्डर अदगी सी केनो सिना मु पुंग द तान पैसा हाय तारे को अदु और नोमगी तान पैसा सिना आर्टिफिशियल इंसेमिनेशन तौसे ओके अखोइना लाब थमगा सीमेंट से तौर स्टाफ से थाइसे सिसिना नौमदा तान पैसा ने थागी पैसा हाइरगदी आइना था खुदिनि ओग मचा पुहल्ले अदुना था आमदा ओग तरा मचा पुहल्ले ओग तरा दुदी मचा योन पैसा ना थालगे अदगे मु आइना था तरुक ताली पैसा सिना मिट की तोंगान अमु थमे मिट की तौसिना था तरुक चाही तालगदा पैसा दो था तरुक सुमाइना ओन रोटेशन चलगा था तरुक के पोमन दम चंगजलगा चना हनमने हाइदि पैसा से दम यम लाइन तान बे याय ना ताकपी रे को ngasai gi single amta khaiba na taba somda khaki o khakta da ne ba tangi da dum rotation wise sum chathan bai tare ko adu ngasai gi koktai thau aina khoi gi haibi ri base si je market akhoi atopa jaga pham jari dum phang labra haibu su khajani moi botan je phajata ba hai tare lai gi haibu boti adum lae adu ka parlor gi mi sing na he oil massage to bugi su log ne moi gi di ममिंग छतो पिरो गाना तोंगाना लूस ओना दुम लौना बा सुदुम लै अखोय सु दुम लवाय साबा खोंया साबा अदगी हुंसाई का थेकबल गसे लोशन gi ta मायम तैबा हाइदि दुम कानै बको अबै खोंग खुद चिक पसाबा तौबसे मसाज तौबि सुम कानै बको aham sing na sum haiba potse aina hojiki sar se waile si kai da kana ya ge sar yeng wa si ge sem di kana ya si ge sem nang oi season aro ya ni tawga mana man sem bi ga pira ga ne ba kona yole se botan phajada bani na
ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅꯗꯤ ꯌꯣꯟꯕ ꯉꯝꯗꯕ ꯑꯗꯣ ꯂꯥꯛꯅꯔꯒ ꯑꯣꯔꯗꯔ ꯇꯧꯅꯔꯒ ꯁꯤꯡꯅꯔꯒꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇ꯭ꯔꯀꯥꯟꯗ ꯁꯨꯝ ꯃꯣꯏ ꯃꯈꯣꯡ ꯈꯨꯠ ꯇꯦꯛꯄꯗ ꯈꯣꯡ ꯁꯝꯅꯕꯒꯤ ꯑꯗꯨ ꯄꯣꯔꯛꯑꯣ ꯍꯥꯏꯌꯦ ꯀꯥꯏꯅ ꯍꯦꯛ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯒꯨꯝꯕꯕꯨꯗꯤ ꯍꯦꯛ ꯍꯦꯛ ꯇꯧꯋꯦ ꯑꯗꯣ PPCꯒꯤ ꯔꯨꯝꯁꯤꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯪꯖꯅꯤꯡꯉꯤ ꯁꯤꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯁꯦꯃꯤꯅꯦꯁꯟꯒꯤ ꯂꯦꯕꯅꯦ ꯂꯦꯞꯅꯦꯕꯀꯣ ꯑꯗꯣ ꯂꯦꯞ ꯑꯃ ꯍꯥꯡꯕ ꯍꯥꯏꯕꯁꯤ ꯏꯁꯥꯁꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗꯣ ꯁꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯀꯗꯥꯏ ꯃꯈꯥꯗ ꯆꯠꯂꯨꯕꯒꯦ ꯀꯩ ꯂꯝꯗ ꯇꯧꯔꯨꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯥꯏꯁꯤꯌꯔꯒꯤ ꯃꯈꯥꯗ ꯇꯧꯔꯒ ꯁꯤꯂꯣꯡ ꯑꯥꯏꯁꯤꯌꯔꯗ ꯆꯠꯂꯨꯕꯅꯦ ꯃꯈꯣꯏꯅ ꯁꯤꯒꯤ ꯍꯥꯡꯕꯒꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯄꯤꯕꯤꯔꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯤꯕꯀꯣ ꯁꯤ ꯍꯥꯡꯕꯁꯦ ꯑꯗꯨꯅ ꯃꯣꯏ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟ CNUꯒꯤ ꯑꯦꯅꯤꯃꯦꯜ ꯁꯥꯏꯟꯁ ꯑꯗꯒꯤ ꯑꯥꯏꯁꯤꯌꯔꯒꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯀꯥꯟꯗ ꯂꯧꯃꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯃꯈꯣꯏ ꯁꯤꯡꯒꯤ ꯑꯈꯪꯕꯁꯤꯡꯗꯣ ꯇꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯅ ꯍꯣꯠꯅꯖꯅꯤꯡꯕꯗꯨꯒꯤ ꯈꯨꯗꯣꯜꯗꯣ ꯃꯣꯏꯅ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯧꯔꯒ ꯍꯥꯡꯕ ꯉꯝꯖꯈꯤꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯅ ꯉꯁꯤꯗꯤ ꯍꯥꯡꯉꯦꯀꯣ ꯑꯗꯣ ꯃꯁꯤ ꯍꯥꯡꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯡꯕꯁꯦ ꯂꯦꯞꯁꯦ 2022ꯒꯤ ꯑꯣꯛꯇꯣꯕꯔ 23ꯗ ꯁꯪꯒꯥꯈꯤꯕꯅꯤ ꯑꯗꯨꯗꯒꯤꯅ ꯉꯁꯤꯐꯥꯎ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯤꯒꯤ ꯁꯥꯔꯚꯤꯁꯁꯦ ꯇꯧꯖꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯔꯨꯝꯁꯤꯗꯅꯦ ꯃꯦꯟ ꯑꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯂꯦꯞꯇꯩ ꯀꯔꯤ ꯊꯕꯛ ꯊꯧꯔꯝꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ꯃꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯕ ꯌꯥꯎꯗꯅ ꯍꯥꯏꯗꯤ ꯂꯥꯕ ꯄꯨꯗꯅ ꯂꯥꯕꯒꯤ ꯁꯤꯃꯦꯟꯁꯤꯗꯪ ꯄꯨꯔꯒ ꯑꯃꯣꯝꯁꯤꯡꯗ ꯃꯆꯥ ꯀꯥꯞꯄ ꯆꯠꯄꯅꯤ ꯃꯤꯑꯣꯏꯕꯗ ꯍꯥꯏꯔꯒ IVF ꯇꯧꯅꯕꯒ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯅꯦꯆꯔꯦꯜ ꯃꯦꯇꯤꯡ ꯅꯠꯇꯕ ꯃꯁꯤꯅ ꯑꯃꯨꯛ ꯑꯃꯣꯝꯒꯤ ꯌꯨꯝꯁꯤꯡꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯅ ꯀꯥꯟꯅꯍꯜꯂꯤꯁꯦ ꯂꯥꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯈ꯭ꯔꯨꯜꯗ ꯂꯥꯕ ꯑꯄꯥꯝꯕ ꯑꯃ ꯂꯩꯔꯦ ꯑꯩ ꯐꯥꯝ ꯇꯥꯅ ꯄꯨꯔ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯉꯝꯗꯦꯗꯅ ꯈꯨꯗꯣꯡ ꯆꯥꯗꯦꯗꯅ ꯑꯗꯨꯅ ꯂꯝ ꯑꯔꯥꯞꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯕ꯭ꯔꯤꯠ ꯃꯈꯜꯁꯤꯡꯗꯣ ꯃꯁꯤꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯔꯅꯤ ꯄ꯭ꯔꯣꯁꯦꯁ ꯀꯥꯗ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯃꯅ ꯗꯨꯔꯣ ꯄꯥꯝꯃꯦ ꯍꯥꯏꯔꯀꯅꯤ ꯑꯃꯅ ꯌꯣꯔꯛꯁꯤꯌꯔ ꯄꯥꯝꯃꯦ ꯍꯥꯏꯔꯀꯅꯤ ꯑꯃꯅ ꯍꯦꯝꯁꯤꯌꯔ ꯄꯥꯝꯃꯦ ꯍꯥꯏꯔꯀꯅꯤ ꯄꯥꯝꯃꯤꯕꯁꯤꯡꯗꯣ ꯑꯁꯤꯁꯤꯡꯗꯣ ꯑꯌꯨꯛꯇ ꯑꯣꯔꯗꯔ ꯇꯧꯔꯅꯤ ꯄꯨꯡ 9ꯐꯥꯎꯒꯤ ꯃꯅꯨꯡꯗ 9 ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁ ꯂꯣꯏꯅ ꯑꯩꯈꯣꯏꯗ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯆꯠꯂꯒ ꯃꯥꯅ ꯑꯄꯥꯝꯕ ꯑꯣꯔꯗꯔ ꯃꯥꯏ ꯑꯃꯣꯝꯗꯨꯅ ꯃꯆꯥ ꯀꯥꯞꯄꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯦꯞꯁꯤꯒꯤ ꯃꯊꯧꯁꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯦꯃꯤꯀꯦꯜꯁꯤꯡꯁꯦ ꯉꯁꯥꯏꯒꯤ IVFꯀꯤ ꯁꯤꯁꯇꯦꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯦꯃꯤꯀꯦꯜ ꯈꯔꯗꯤ ꯁꯤꯖꯤꯟꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯃꯁꯤ ꯄꯣꯠꯆꯥꯛꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯦ ꯑꯗꯨꯒ ꯃꯥꯡꯗ ꯈꯤꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯖꯔ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯅꯁꯨ ꯎꯖꯩ ꯃꯁꯤꯁꯤꯡꯁꯤ ꯄꯣꯠꯆꯥꯛꯁꯤꯡꯁꯤ ꯀꯗꯥꯏꯗꯒꯤ ꯂꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯥꯏꯁꯤꯌꯔꯅ ꯇꯧꯔꯒ ꯁꯤꯜꯂꯒ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯦ ꯁꯤꯗ ꯐꯣꯔꯦꯟ ꯄꯣꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯑꯥꯏꯁꯔꯒꯤ ꯆꯦꯟꯕ ꯃꯔꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕꯀꯣ ꯆꯦꯟꯐꯝ ꯈꯣꯠꯐꯝꯗꯨꯁꯨ ꯀꯔꯤꯝ ꯐꯦꯁꯤꯂꯤꯇꯤ ꯂꯩꯇ꯭ꯔꯦꯕ ꯁꯤꯗꯗꯤ ꯑꯗꯨꯅ ꯃꯣꯏꯅ ꯆꯦꯟꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯈꯔ ꯌꯥꯎꯔꯀꯥꯟꯗ ꯑꯩꯅ ꯄꯤꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯁꯤꯗ ꯊꯥ ꯑꯃꯗ 200-300 ꯍꯦꯟꯅ ꯀꯩꯁꯨ ꯑꯣꯔꯗꯔ ꯆꯠꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯅꯧꯁꯨ ꯅꯧꯔꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯤ IVF AI ꯍꯥꯏꯕꯁꯦ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯁꯦꯃꯤꯅꯦꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯣꯏ ꯑꯩꯈꯣꯏ ꯑꯣꯜꯂꯤꯕꯁꯤꯡꯅ ꯀꯌꯥ ꯀꯟꯅ ꯈꯪꯅꯗ꯭ꯔꯦꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯗꯒꯤ ꯃꯁꯤꯅ ꯀꯩ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕꯅ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯆꯪꯉꯛꯄ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯍꯥꯏꯕꯗꯤ ꯁꯦꯝ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟꯗꯁꯨ ꯇꯧꯔꯤꯗꯅꯀꯣ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯁꯤꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕ ꯂꯩꯀꯣ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥꯅ ꯑꯗꯨꯒꯨꯝꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯃꯦꯟꯒꯨꯝꯕ ꯍꯥꯞꯄꯒꯀꯣ ꯊꯥ ꯑꯃꯗ ꯄꯣꯠꯆꯥꯛꯁꯦ ꯀꯌꯥꯃꯨꯛꯇꯤ ꯄꯨꯊꯣꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯈꯪꯖꯅꯤꯡꯉꯤ ꯊꯥ ꯑꯃꯗ ꯑꯩꯈꯣই 200ꯗꯩꯅ 300ꯐꯥꯎꯒꯤ ꯆꯥꯡ ꯀꯥꯞꯄꯦ ꯍꯥꯏꯗꯤ ꯕ꯭ꯔꯤꯠ ꯑꯍꯨꯝꯁꯦ ꯑꯃꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯍꯨꯝꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ 200ꯗꯩ 300ꯐꯥꯎꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯀꯥꯞꯄꯦ ꯑꯩꯒꯤ ꯐꯥꯔꯝ ꯌꯥꯎꯗꯕꯤꯗ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯀꯥꯞꯄꯤꯕꯀꯣ ꯑꯩꯒꯤꯗꯤ ꯑꯩ ꯐꯥꯔꯝ ꯑꯃꯗ ꯀꯥꯞꯄꯤ ꯊꯥ ꯑꯃꯗ 10-10ꯗꯤ ꯍꯦꯟꯅ ꯀꯥꯞꯇꯦꯕ ꯑꯗꯨꯒ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯅꯦꯆꯔꯗ ꯑꯩꯈꯣꯏ IVF ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯁꯤ ꯃꯗꯨꯒꯤ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯍꯟꯗꯅ ꯃꯥꯒꯤ ꯁꯦꯛꯁꯟ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯤꯀꯣ ꯑꯗꯨ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯄꯤꯛꯇꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯑꯩꯈꯣꯏ ꯃꯆꯥ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯛ ꯃꯌꯥꯝ ꯄꯨꯂꯞ ꯊꯝꯖꯟꯃꯤꯟꯅꯕ ꯃꯗꯨ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯃꯅ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯁꯤꯗꯤ ꯈꯨꯠꯁꯦꯝꯅ ꯍꯥꯞꯄꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤꯅꯀꯣ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣই ꯄꯨꯟꯅ ꯊꯝꯖꯟꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯅꯤꯒ ꯊꯝꯖꯟꯃꯤꯟꯅꯕꯁꯨ ꯍꯦꯛ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯔꯨꯜ ꯄꯤꯕ ꯃꯇꯝꯗ ꯔꯤꯁꯤꯞꯇ ꯑꯗꯨꯝ ꯏꯔꯒ ꯑꯗꯨꯝ ꯄꯤꯔꯦ ꯄꯨꯟꯅ ꯊꯝꯖꯟꯃꯤꯟꯅꯒꯅꯨ ꯀꯦꯜꯁꯤꯌꯝ ꯃꯤꯅꯔꯦꯜ ꯚꯤꯇꯥꯃꯤꯟ ꯐꯖꯅ ꯄꯤꯖꯕꯤꯌꯨ ꯐꯤꯠ ꯁꯄ꯭ꯂꯤꯃꯦꯟ ꯁꯨꯅ ꯄꯤꯖꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯃꯆꯥ ꯀꯥꯞꯄ ꯃꯇꯝꯗꯁꯨ ꯁꯤꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯄꯤꯍꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯑꯣꯛꯁꯤꯡꯁꯦ ꯄꯤꯛꯁꯜꯂꯛꯄꯅꯤꯅ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄ ꯑꯣꯛ ꯚꯦꯔꯥꯏꯇꯤꯁꯦ ꯃꯥꯒꯤ ꯑꯣꯀꯣꯟꯗ ꯊꯨꯡꯈꯤꯅꯕꯅꯦꯕ ꯑꯗꯨꯒꯤ ꯑꯦꯋꯥꯔꯅꯦꯁꯁꯦ ꯇꯥꯕꯤꯕ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯤ ꯑꯣꯛ ꯄꯨꯟꯅ ꯂꯣꯏꯁꯟꯃꯤꯟꯅꯕ ꯑꯗꯒꯤ ꯃꯀꯣꯟ ꯅꯥꯇꯩ ꯆꯥꯅ ꯍꯦꯛ ꯊꯝꯕꯤꯗꯕ ꯕꯦꯛꯇꯦꯔꯤꯌꯥ ꯏꯟꯐꯦꯛꯁꯟ ꯑꯗꯒꯤ ꯁ꯭ꯀꯤꯟ ꯗꯤꯖꯤꯁ ꯇꯧꯔꯀꯥꯟꯗ ꯍꯦꯛ ꯍꯣꯠꯇꯠꯂꯒ ꯃꯕꯨꯛ ꯍꯥꯀꯠꯆꯕ ꯁꯨꯝ ꯍꯣꯠꯄꯗꯣ ꯃꯣꯏꯗꯤ ꯃꯁꯥ ꯑꯁꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯌꯥꯔꯤꯃꯈꯩ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯑꯗꯨꯝ ꯂꯧꯕꯤꯕ ꯃꯣꯏꯗꯁꯨꯀꯣ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕꯤꯕ ꯍꯥꯏꯗꯤ ꯀꯪꯍꯟꯕꯤꯕ ꯅꯥꯜꯍꯟꯕꯤꯕ ꯑꯃꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯁ꯭ꯀꯤꯟ ꯗꯤꯖꯤꯁ ꯊꯣꯛꯂꯛꯇꯕꯁꯨ ꯌꯥꯏ ꯊꯣꯛꯂꯛꯄ ꯍꯣꯠꯇꯠꯂꯒꯗꯤ ꯑꯃꯨꯛ ꯁꯣꯏꯗꯅꯀꯣ ꯁꯣꯏꯔꯗꯤ 21 days ꯑꯃꯨꯛ ꯃꯥ ꯁꯥꯡꯗꯗꯣꯏꯅꯦꯕ 21 days ꯍꯦꯛ ꯁꯥꯡꯗ ꯁꯨꯝ ꯑꯗꯨꯝ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯀꯦꯌꯔ ꯂꯧꯗ꯭ꯔꯗꯤ ꯑꯃꯨꯛ 21 days ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯄ꯭ꯔꯣꯐꯤꯠꯇꯤ ꯌꯥꯝ ꯃꯥꯡꯉꯦꯗꯅ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯏꯟꯕ ꯃꯤꯗꯗꯤ 85% ꯐꯥꯎꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯃꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯃꯆꯥ ꯄꯣꯛꯈꯤꯕꯒꯤ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯑꯗꯨꯝ ꯂꯦꯞꯇꯦꯕ ꯍꯥꯏꯗꯤ ꯑꯗꯣ ꯄꯤꯄꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯂꯩꯅꯤꯡꯕ ꯑꯣꯔ ꯊꯥꯔꯛꯄ ꯃꯌꯥꯝꯁꯦ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯔꯅꯤꯅ ꯈꯟꯖꯩꯀꯣ ꯉꯁꯤ ꯁꯨꯃꯥꯏꯅ ꯄꯤꯄꯤꯅ ꯑꯥꯔꯇꯤꯐꯤஷꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯃꯦꯀꯤꯡ ꯇꯧꯕꯤꯔꯤꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯑꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯑꯣꯛ ꯐꯥꯔꯝ ꯇꯧꯕꯒꯤ ꯃꯆꯥꯛꯁꯦ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯅꯤꯅꯁꯨ ꯈꯟꯖꯩ ꯑꯗꯨꯒ ꯄ꯭ꯔꯣꯐꯤꯇꯦꯕꯜꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯣꯏꯔꯛꯑꯅꯤꯅꯁꯨ ꯈꯟꯖꯩꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯥꯗꯒꯤ ꯌꯥꯝ ꯍꯣꯡꯅ ꯊꯥꯖꯤꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯡꯅ ꯋꯥꯅ ꯌꯣꯛꯆꯔꯤꯕ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯔꯦꯅꯁꯨ ꯈꯟꯖꯩꯀꯣ ꯑꯗꯨꯕꯨ ꯉꯁꯤ AI ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯞꯁꯤꯅ ꯄꯤꯄꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯅ ꯑꯩꯈꯣই ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯅꯤꯅꯁꯨ ꯈꯟꯖꯩꯀꯣ
ꯑꯗꯣ ꯄꯤꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯦ ꯂꯣꯏꯒꯦ ꯑꯣꯔ ꯄꯤꯒ꯭ꯔꯤ ꯐꯥꯔꯝ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯆꯪꯕ ꯃꯊꯧꯗꯥꯡꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯦꯅꯦꯖꯃꯦꯟꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯨ ꯃꯁꯦ ꯑꯍꯥꯟꯕꯗꯀꯣ ꯃꯥꯒꯤ ꯌꯨꯝ ꯃꯥꯒꯤ ꯑꯣꯀꯣꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯣꯟ ꯁꯥꯕꯁꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯑꯩꯒꯤ ꯑꯦꯔꯤꯌꯥꯁꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯕ ꯃꯐꯝꯅꯦꯕ ꯑꯗꯨꯅ ꯑꯩ ꯐꯨꯜ ꯊꯥꯔꯤꯅꯦꯕ ꯑꯗꯨꯒ ꯃꯐꯝꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯕꯅꯤꯅ ꯌꯥꯔꯤꯒꯩꯗꯤ ꯔꯥꯎꯟꯁꯤꯡꯁꯦ ꯂꯣꯏ ꯊꯥꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯌꯥꯝꯕꯅ ꯑꯣꯛꯀꯤ ꯂꯥꯏꯅꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯠꯇꯒꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯅꯨꯡꯁꯤꯠꯇꯒꯤ ꯌꯥꯝ ꯌꯥꯎꯕꯅꯤꯅ ꯃꯥꯁꯦ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯤꯡꯁꯦ ꯑꯗꯨꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯀꯗꯕ ꯃꯥꯏꯀꯩꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯃꯩꯈꯨ ꯈꯨꯗꯣꯛꯏꯅꯦꯕ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯥꯏꯗꯒꯩ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯃꯀꯣꯟꯁꯤꯡꯁꯦ ꯀꯪꯍꯟꯕ ꯅꯥꯜꯍꯟꯕ ꯌꯥꯒꯗꯕ ꯂꯩꯅꯤꯟ ꯌꯥꯝ ꯀꯥꯔꯒꯅ ꯃꯈꯣꯡ ꯋꯥꯡꯈꯠꯍꯟꯕꯤꯕ ꯑꯗꯨꯒ ꯌꯥꯝ ꯎꯔꯨꯝ ꯑꯣꯏꯔꯒꯅ ꯎꯁꯤꯡꯗꯨ ꯌꯥꯟꯊꯠꯄꯤꯕ ꯌꯥꯏ ꯌꯥꯟꯊꯠꯂꯦ ꯍꯥꯏꯗꯤ ꯄꯤꯄꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯀꯣ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯣꯠꯍꯟꯗꯕꯤꯗ ꯅꯨꯡꯁꯥ ꯁꯥꯕ ꯉꯥꯛꯊꯣꯛꯅꯕ ꯅꯣꯡꯕꯨ ꯉꯥꯛꯊꯣꯛꯅꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯌꯥꯝ ꯑꯃꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯨꯝꯐꯝꯁꯦ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯏꯁꯤꯡ ꯍꯥꯏꯗꯤ ꯊꯨꯝꯗꯅꯕ ꯊꯨꯝꯃꯛꯄ ꯃꯇꯝꯗ ꯌꯨꯝꯗ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯂꯩꯗꯣꯟꯁꯦ ꯋꯥꯡꯍꯟꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯐꯝꯁꯦ ꯁꯥꯏꯀꯣ ꯃꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛ ꯂꯣꯏꯕꯁꯤꯡꯗꯁꯨ ꯌꯨꯝꯐꯝꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯥꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯩꯁꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯌꯥꯔꯤꯈꯩꯗꯤꯀꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯕ ꯃꯐꯝ ꯑꯣꯏꯔꯒꯗꯤ ꯅꯨꯡꯁꯤꯠꯇꯣ ꯃꯣꯏꯗ ꯌꯥꯝꯅ ꯑꯍꯤꯡ ꯏꯪꯗꯅꯕꯒꯤ ꯃꯑꯣꯡꯗ ꯃꯆꯥ ꯆꯦꯜꯂꯛꯄ ꯑꯗꯒꯤ ꯃꯤꯔꯣꯜꯂꯤꯉꯩꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯗ ꯅꯥꯒꯜꯂꯤ ꯁꯨꯃꯥꯏꯅ ꯏꯃ꯭ꯌꯨꯟ ꯁꯣꯟꯊꯕ ꯃꯇꯝꯅꯦꯕ ꯃꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯗꯣ ꯅꯥꯗꯅꯕꯒꯤꯗꯃꯛ ꯐꯖꯅ ꯌꯨꯝꯁꯤꯡꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯃꯐꯝꯒꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯃꯥꯏꯅ ꯁꯥꯒꯦ ꯏꯁꯀ꯭ꯋꯥꯔ ꯐꯤꯠ ꯐꯤꯠ ꯑꯗꯨꯛ ꯋꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯋꯦꯕ ꯑꯩꯈꯣꯏꯗꯁꯨ ꯇꯥꯛꯂꯛꯄꯗ ꯌꯥꯝ ꯀꯥꯎꯈꯤꯕ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯂꯩꯕ ꯁꯤꯁꯇꯦꯝꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯅꯣꯡ ꯆꯨꯔꯒ ꯅꯣꯡ ꯌꯥꯝ ꯊꯨꯝꯕ ꯏꯁꯤꯡ ꯌꯥꯝ ꯊꯨꯝꯕ ꯃꯐꯝ ꯑꯣꯏꯔꯒꯅ ꯌꯨꯝꯐꯝ ꯋꯥꯡꯍꯜꯂꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯄ ꯃꯐꯝ ꯑꯣꯏꯔꯒꯅ ꯐꯨꯜ ꯊꯥꯔꯣ ꯑꯗꯒꯤ ꯌꯥꯝ ꯏꯪꯕ ꯃꯐꯝ ꯍꯥꯏꯕ ꯑꯗꯒꯤ ꯁꯥꯕ ꯃꯐꯝ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯇꯣꯉꯥꯟꯕ ꯂꯩꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯕ ꯐꯤꯕꯝꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁꯥꯕꯤꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯌꯥꯏꯗ ꯐꯨꯠꯄꯥꯠ ꯈꯥꯔꯤꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯛ ꯑꯅꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤ ꯃꯃꯥꯡꯅꯦꯕ ꯑꯣꯜꯂꯤꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯑꯗꯨꯒ ꯑꯣꯀꯣꯟꯒꯤ ꯑꯩꯁꯤꯅ ꯃꯈꯥ ꯑꯋꯥꯡ ꯁꯨꯃꯥꯏꯅ ꯑꯣꯜꯍꯜꯂꯒ ꯊꯝꯃꯤꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯁꯤꯒꯤ ꯌꯥꯡꯂꯦꯟꯗ ꯁꯤ ꯔꯥꯎꯟ ꯅꯨꯡꯁꯥ ꯌꯩꯅꯕꯅꯦꯕ ꯁꯤꯒꯤ ꯃꯀꯣꯟꯁꯦ ꯁꯨꯃꯥꯏꯅ ꯁꯥꯕꯤ ꯇꯥꯔꯒꯗꯤ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯨꯜ ꯈꯥꯏꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯁꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯠ ꯀꯟꯕ ꯃꯐꯝꯅꯦꯕ ꯑꯗꯨꯅ ꯐꯨꯜ ꯑꯣꯏꯅ ꯈꯥꯔꯅꯤ ꯐꯨꯜ ꯑꯣꯏꯅ ꯈꯥꯔ ꯊꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯆꯤꯟꯖꯥꯛꯁꯤꯒꯤ ꯃꯇꯥꯡꯗꯁꯨꯅꯦ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯀꯣꯟ ꯑꯁꯤ ꯀꯃꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯍꯟꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯉꯁꯥꯏ ꯄꯤꯄꯤꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯌꯥꯝꯅ ꯑꯩꯅ ꯎꯖꯕꯗꯗꯤ ꯁꯤ ꯃꯀꯣꯟꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯤꯄꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯇꯧꯔꯤꯕ ꯖꯒꯥꯁꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯌꯨꯝꯗ ꯂꯣꯏꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯒꯨꯝꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯑꯔꯦꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯂꯣꯏ ꯄꯤꯖꯅꯩꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯁꯛ ꯑꯝꯇ ꯎꯗꯦ ꯄꯤꯄꯤꯒꯤꯁꯤꯗ ꯃꯁꯤ ꯀꯔꯝꯕ ꯆꯤꯟꯖꯥꯛꯅꯣ ꯀꯗꯥꯏꯗꯒꯤ ꯂꯧꯏ ꯃꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯑꯗꯨꯒ ꯐꯥꯔꯝ ꯇꯧꯅꯤꯡꯕꯁꯤꯡꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯤꯡꯗꯨ ꯂꯧꯍꯧꯅꯕꯒꯤꯗꯃꯛꯇ ꯈꯔ ꯑꯗꯨꯒꯤꯁꯨ ꯊꯝꯕꯤꯔꯝꯃꯨ ꯐꯤꯠꯁꯦ ꯑꯩꯗꯗꯤ ꯕꯣꯔꯁꯤ ꯕꯣꯔ ꯃꯌꯥꯝ ꯊꯝꯕ ꯍꯥꯏꯗꯤ ꯕꯣꯔ ꯂꯥꯕꯀꯣ ꯂꯥꯕꯁꯦ ꯃꯌꯥꯝ ꯊꯝꯃꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯃꯆꯥ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯂꯥꯕꯁꯦ ꯁꯨꯝ ꯊꯥꯒꯠꯂꯛꯏꯅꯦꯕ ꯁꯤ ꯌꯥꯝ ꯊꯥꯒꯠꯂꯛꯄꯅꯤꯅ ꯁꯤꯃꯦꯟ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯐꯖꯅꯕ ꯃꯥꯁꯦ ꯑꯐꯕ ꯃꯆꯥ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯕꯣꯔ ꯐꯤꯠ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯃ ꯄꯤꯖꯕ ꯊꯥꯒꯠꯄ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯆꯪꯉꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯕ꯭ꯔꯤꯗꯤꯡꯒꯤ ꯑꯣꯏꯅ ꯑꯃꯣꯝꯁꯤꯡꯁꯦ ꯃꯤꯅ ꯑꯃꯣꯝ ꯃꯆꯥ ꯂꯩꯖꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥ ꯐꯖꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯤꯟꯖꯥꯛꯇꯣ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯤꯗꯁꯨ ꯉꯥꯏꯔꯦ ꯆꯥꯕ ꯋꯥꯠꯂꯗꯤ ꯐꯖꯔꯛꯇꯦ ꯑꯗꯒꯤ ꯁꯣꯛꯆꯜꯂꯛꯏꯗꯅꯀꯣ ꯄꯨꯟꯁꯤ ꯁꯥꯡꯉꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯤꯇꯪ ꯐꯖꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯆꯤꯟꯖꯥꯛꯇ ꯌꯥꯝ ꯁꯥꯟꯅꯔꯛꯄ ꯄꯣꯠ ꯑꯣꯏꯕꯅꯤ나 ꯑꯩꯅ ꯐꯤꯠ ꯁꯄ꯭ꯂꯤꯃꯦꯟꯁꯤ ꯌꯥꯝ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯌꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯀꯩꯅꯣ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯤꯔꯀꯥꯟꯗ ꯑꯗꯨ ꯑꯣꯏꯅ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯤꯡꯁꯦ ꯃꯁꯤ ꯚꯦꯔꯥꯏꯇꯤꯁꯤ ꯀꯔꯝ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤꯁꯤꯅ ꯍꯦꯝꯞꯁꯤꯌꯔ ꯀꯧꯋꯦ ꯑꯗꯨꯒ ꯂꯩꯁꯤꯅ ꯌꯣꯛꯁꯤꯌꯔ ꯑꯗꯣꯝ ꯅꯥꯀꯟꯗ ꯂꯩꯁꯤꯅ ꯗꯨꯔꯣꯛ ꯍꯥꯏꯕꯁꯦ ꯗꯨꯔꯣꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯃꯁꯤꯅ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯎꯖꯩꯀꯣ ꯃꯁꯤꯅ ꯀꯔꯝꯕ ꯃꯈꯜꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯀꯔꯝꯕ ꯕ꯭ꯔꯤꯠ ꯃꯈꯜꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯝꯃꯨ
मासे मसल ने हेनबा को ग्रोथ सु यांग वांगबा मसा चेन मसा पोको सु यांग तौबा मेन ओइना अहामबदा आइना लवरसे सिसे मणिपुर मनुंग अनौबने को सिसु पुसलेसे हान सिसे क्या लेतेबा अदो होय मार्क अदुम ग्रोथ के काबुदी मार्क अखोइने लोरपस ममानसु अदुम यावगेबा अदुगा प्योर ओइना लेबदी लेतबा सिसे हंदक आइना एआई तौबसिदा ट्रेन तौनबगीदमक मचा मचा खन लेखतपने मोय मंगा अमु लay hauze hauze se aduga among khraga mong khra tongana khra among laydaga amo laba se ama ai aham la ki den ani khak lay mai paisa tem tange ba ma sina mo aduna adu laibasi khoi karamba lamdagi karamba state dagi loge habdo assam dagi lowe ko aduga mogi price se kaya da lorokhibano habdo diskan price kg de sing amma oidibra almai tawbani mai gari bara kai ga punna paraga ko mai growth ti sine phadan leire adagi ai se kirakta na makha ta ba mu laba su leishan le amom su leishan laga mu thakala isne mai growth se hana akoi sida loinari ba sing se ga di yam tin khenare ba haidi breed che khena be matung ina magi machinjak su adu khena bra haibu adu su kanjene machinjak ti chamana ga ni ko yam nungai si mai am se ubada ko makhal je pulapna kaya no khoi pipi gi de leiri se makan mari ne mari se se ne local breed te khra amu ba khra yawe local akoi gi yam khon chaw da ba noi di noi ra kan ko inem nem ba aduga adudi la ba ma pa sa da di leiti okay amu nga ta ni aduga aina amum duga asi durok siga ani je cross to hon bane ba mundu macha di yam phajaye to mai taw se weight am ta mai ta magi macha si leigra ba kya mukti leigra ki macha je ai gi da kha pokre adu ai gi da pokpu du dum kha kha ba me dum launa ai gi am ta ta hawdre haidi demand si man hen grebe man hele hauji se ai to na ba matam da ne man hen hele holi chale ba adu gang sai akoi mai market re su ai gi paisa tu lising ani chawa pe ne ba man tang ne ba hem chair ga yok chair ga di lising ama chawa khata ne ba pi si ada ma adum order taw ba haidi lab ki da ai gi processor ju ma si yawram ne ba ko ado masigi professional di hen helangani na ju khanjai ko aduga pipi khoi ngasai gi manipur iramdam sida khoi di festival se aduki mati adum kungi ko haidi festival haiga khoi yum da dum thodok wa thok se kungi hai tare ado thodok wa thok thoi khudingi khoi haujikan si mitcha ba si su masing adum hengala i ko aduna demand si adum hela badina ngasai gi khoi gi new year matam se chahi hauba or chahi loira koi matam sida hena demand si leibra or masigi demand helaktana piba ngamdabagadi yawgibagadi leibra demand se adudi toina thokpa thodok ne haiba tare ai gi sida puthoi sina leikai ang gi chaba ko na ba leikai ang gi ok hadi district ang gi ok loi khatpa ngam han bagi kenu na te ba aduna aina mayam da request tawdani si matam mang na leidoi sau tharuk mayam ama matam mang halaga leibagi mahutta ko sel leiradi na ta lei ta bor ga su oka ma khatan de go se hogot piro harina punjab da khandagi akhoi manipur manung da harina da gi ga mayam thajala ga ne akhoi ne hujik ka sa sing se yum thong kun ding oga mom loi khala pa matam da di akhoi kitang na su economic hengala to ne ba mi ngon da gi akhoi na sa sing se mapalom na paisa loi chakri ne ba sida haro go masin jak lei ki hai ada boiler da di 45 days lising ahum pira ju masin jak thak pa ki na de ba ada sigi di lising tang lising amaga sangwa sa tukte na pi de masin jak se hai po si di masin jak to ki mate moina sa ma thae adu to ada to hai sigi problem ko em lai ti moin yam na loi khala ko ju thai sing je fit nga ta ne ba thak lai sing je fit nga ta tha nga ta ni sumai to na loi tha ka da loi khalak pa da ka sina te ba aduga
kitchen waste กุมบ้าอะไรกี่ด้านหน้าทงบ้าครบดูกุมไม่มาจันฟังแล้วก็ที่โอ้ยยาแต่ไม่ว่าขลังขันเล็บดูอามาดูน่าจะฮิจังด้วยเนี่ยชินาทาตุกเตเตยาด้วยเนี่ยอันนี้ชัดเปรี้ยวแต่ยามตุ้งทุนย้อนยาบ่มาสิเจ้าคุยมันผมมองแต่ทุกที่มันติดก็โอ้ยแบบยามน่าใจฉันโน้ตอิสเนี่ยโน้ตอิสสิเดคุยมันนี่พูดเลยอินเห็นว่ามันตัวโอ้ยเดียบอันนี้ production ยี่มีลำมาเตยก็คุยกับคุยแล้วไม่วัดเลยเนี่ยลำเลยแต่ว่าอันนี้ก็ต้องตัวแบบสุนัขติดแม่เลยในเนี่ยบ้าห้างก็ห้างเลยชินเสียชัดเปรี้ยวเป็นรู้ยานะบ่หดหน้าบิดาก็เลยขัดละกันนะมั่วยี่economy จะพังกันลักว่า market จูมาปานเนี่ยผู้สลักแต่บิดาคุยเสียกิดจ้าบังคับนักคนนะบ่มาสิโหดหน้าหันนี่ยามพัฒนาว่าขลุ่นนี่ก็ให้ไปดีคุยใส่จะยังว่านะคุยพิกรีฟาร์มตัวบ้า poultry farm ตัวบ้ามายามสินะก็มาปานลมได้กี่ยามห้องน่ะทัศละกระดิ่งสายมานะคนน่าจะรีบว่ามันดูลอยนะบ่อะไรมาตายให้ไปนี่อะดูบุยาริมาใครสูบนอมตันดนะอิงกอนเจ้านั่นเลยบ่ก็ดียามใครสิฟาร์มกุมเส farming กุมเสตัวดนะมายามนะปามนารีบมิดสิงเสร่างกายนะพังหันบีบมาปานลมได้ลงแต่บ่ให้ไปเดี๋ยวคุยน่ะจะเซนตกสิดมเลยเจ้าบ่ก็อะดูให้บีเป็นก็ทำหน่วยเจอะดูปีคุยอีรำดมาสิเดก็นะฮะกยามาทับกชุพมนะพมขังดนะเลยดีก็เฮาสิเสอะดูมาคุยสิงนะคุยสิกีให้บาสินฟมคุยpiggery or poultry farming ตปมาตำดามาคุยไลฟ์ดูคุยหิงนะไปปั๊มไปยามาดมตุงคุยโอยกันนี่ให้บสิมาสิกีมาตั้งดาปีว่าขลุ่นแค่ตั้งฟงตัวเปียมfarming ตัวน่ะดูที่มาติการน่าหันบ่ไอ้ที่มังคุดมาตั้งมาหันนั่นเลยก็ได้ว่าเช่าตัวไอ้ใส่ดูให้เจอกันนี่ไอ้เคยเสีย training center มาสู่ institute มาสู่โอ้ยฮัลลีบนี่ก็อีกนี่ให้กันมาตั้งมังนั่นเลยก็ได้ว่าเส้นทงลำบีเลยเทรนนะเลยก็ได้ว่าการบูชิงโดจะ training ปีแล้วก็มาสมัครใส่ผมเด้lu henna ba big business start pane ba ko hai ba sin che taw kan henna ma pung pha ba ma gi chen tong lambi ako ju ate an to pom ta hai ti ma pham che si da henna ga sai de gi mang da to hai je gi ni ai na ta li paisa che second da gi na tha tar ko gi manung da paisa ta li hai bo se ate am to pa da na ti pum na ka ki pick hai ba po la si kai no ma khan si khata da ni chumai taw na moi ni su si da gi am tongan ba ma khan em ma tan ja ba yai hai ba si gi po seให้ไปตุงคุยนะดุมมาสินะมาสิกีทับกสินะคุยสินพัมสินะดุมหิงใบยากันนี่นะให้บีบันเนี่ยบักก็อะดูปีคุยทอรมาสิสุเลยฉลักตัวเร่โดยฉันดีไว้มางอยนั่นนะคุยยังบีรีบาบิวสิงดาคุยเลยดีบานะฮะอิงขลักลีบักก็อะเดี๋ยวปีกุมนะอวยนิงบาฟาร์มิงตุนบาไม่อามาสุดสวยดันแรงกันนี่ก็ดูมาคุยสิงดาปีนะให้นิงบาทำนิงบาไว้ขลังดังกับทำบิรามให้นะให้เจนิงบดียาริเกมาตามมาคันดีกันนู้อะดูก็ big business ให้บุเช่อะดูก็มาติดเชนการน่ะ business มาขลามันนิยมจุ่มนกเต่าก็ได้ดูอะคุยท้ายในเด็กลอยเองเขาจูบประชาไปงั้นได้ให้บัวให้เช่ชีวะให้ตัวสิชีวะให้ตัวนะบุคคลนั้นได้ไกลเดาให้แต่เย่ให้บัวเช่โอ้เลยว่าสิ่งที่ตาปีแล้วกันนู้เย่ยาวดับบินะไอ้ให้แต่ไม่ได้ตั้มแต่ไม่ได้ไอ้ชูที่เดี๋ยวโอ้ลอยเนี่ยมาปานเนี่ยจะในประชาชนเลยที่เทรนนิ่งแอมมันตัวเนี่ยหาดูก็ชีมันนุ่งเสียเลยแล้วกันแต่มาปานเนี่ยจะในประสิทธิ์เนี่ยก็เนาะมีเนี่ยมาปานได้แม่รวยแล้วก็ทาจะแล้วก็งามมันก็คุยมันนี่พูดมันนุ่งเด้อซาดิบอกคุยเนี่ยผู้ถูกป้องงามดูสิก็เนาะให้บางทีแค่น่ะบ่สิเยี่ยงบ่เจียนบ่มันจะก็โอ้ยแบบทำไมตัวเนี่ยคนที่ไล่แล้วให้มันแม่มันเลยมาถ้าประชาพวกนั้นไม่ค่อยพามต่อไปจะเป็นหมดประทับบนชีวิตอีกอย่างง่ายเลยจีอะคุยชิมง่ายตัวชิมง่ายหมดประมาณม้วนนี่นานประมาณนานชิมันนะต่อแล้วก็นะท่าน้าเอามาดีเด็กก็โอ้ยอิชาเชนทกปะไอ้กี่ไกโดยเลยไกไอ้กี่มารุมาพิจามายามสู้เชนทกอนก็จะมาเตียงฟังขันบีบะให้บอกว่าขันสิได้จัดยิ่งเด็กมินอะไรก็พามิ่งจะจังเช่นบีบตัวนะเห็นสักคนไปอีรำดำเอามาโอ้ยแบบสรุปอย่างนี้นะเสียนให้เจนยามนงไงใจตาบดก็สวยดันสู้มายามนะปีกี้ว่าขลุ่นเลยดูขังบีรังกันนี่นะสปันเจก็อะดูปีกี้ให้ดิจิลแล้วมาตั้มกายามาไก่ทุบอีดูนะงั้นสิอุณาบกีตันจามาปีบกีดามักตาอามุกหันสู้ทักจริก็มาทั้งกี่เอพิโซดตาอันนบมิโยยามุปุดุนะลักจเกงั้นสิกีโอยดัดีมายามปุ่นนะมักตะกี้ไก่เนี่ยมาทั้งนี้จริปีนาวิรสี